Hello guys, today मैम अमुक पुनः अमुक थेंगनरे ngasijo adudi ngasi goiba मैम thauram phokjana bu toksi ngasi goiba hawlajin मैम hawras Achikpa achikpa langasi koirurasi thauna chatlurasi uroida bakala sukhang loida bangma pamma matangli hai ngashiri shakti ni shamne in khalapagi chahi se pamui ko hauki dawa naha oi bai matam ase chai ko loki dawa shiri chahi se ashukun shi chakalaina nawa khalwa khalwa yu hidati se kanaru narak nara 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 Adayne Sister like lambi da sum chatpada paisa khuladi nangi kanom di leibige na khaliye aina yarani laidarasu yara yara yajare akhun be paisa na lairaga pijabdo kya hawdong mande yajarani thank you ada mana ngangi ne ngune nangi na mai da kadai wai jaka no ba phazari se nangi na mai da kadai wai jaka no ba phazari se si yoradi aigi phajam je putho kuri inu to ri ida kamai to ba am thina nganga ba adam nok salai sina kari ki ji ga su khali ne hujikti aigi phajaba uramani ne no phajida phajaba mayam paitho mani ne karamba film ki karamba web series ki sin no तुनो तू चारा से लाओ lage nang ko mo जब पर आई फॉर्म मगे नंग लाओ खाबो su ma wa ma re एक चंचल सुंदर हसीना मेरे सपनों में आए मुझे एक झलक दिखला के वो मेरे दिल का shaipan sakthare da चुराए मेरे दिल का कौन सा फजेबर नुपीनो नंगी सपना दा लागा दिल चुराड़ी जो कराम न ते नंगनिए अक्का अक्का नंगनिए ba chang ma khoi na khai ji अच्छा ba बड़े बड़े माय ते मसी उ सिरंग मुने तो ब नुपी हाइरा sai sak yap san te oh lila cha ni da ui jang pa do sin ji ju lila gi akoi veterinary gi sin ne jo yam sang na chang ka phas le ne jo bon 아이 이제 팔팔해 더 후게 아거의 나머지는 뭐 건지 안 꾸이네 레는데 봐 님 진짜 이게 hui ji thok che 사또가 돌아 사또가 날 가져다 오라 어이 날 가온 낭와이 남 살랐다니 ai ji hui thang thok chang ai da bo mi kham dok chang bo de hui ji thok tre ni एक अप्सरी फोन पाया तबके ओके बात मचिन दुना फोन की मचिन शिव बजना थोमा का असिदा तौरा दग नाबगी कप Chahina amang oi ringi da thoina lesa faru bagi mana batin na dun ngomi na kibani nanga aiga samu makung da famjige laikang de in sonjage samu makung da famjage laikang de in sonjage nanga koina doi saruk di pukri de hinjang thumjage lamboy ra da sing ba ni ba zai ne ai gum na sak de su da jagoi da ba ba zai go
ꯌꯦꯡꯕꯗ ꯁꯣꯝ ꯅꯥꯀꯟꯗ ꯌꯦꯡꯅꯤꯡꯗꯕꯗꯣ ꯖꯒꯣꯏꯁꯨ ꯌꯥꯝ ꯐꯖꯩ ꯑꯗꯨꯗꯒꯤ ꯁꯛꯆꯨꯁꯨ ꯌꯥꯝ ꯐꯖꯩꯀꯣ ꯑꯩꯈꯣꯏ ꯖꯒꯣꯏ ꯁꯥꯔꯤꯕ ꯁꯤꯁꯇꯔꯁꯦ ꯀꯅꯥꯕꯨ ꯑꯣꯏꯔꯤꯅꯣ ꯑꯩꯅ ꯁ꯭ꯇꯣꯔꯤꯒ ꯊꯝꯃꯤꯁꯤꯗꯤ ꯐꯖꯕꯩ ꯅꯠꯇꯦ ꯑꯩ ꯁꯤꯗ꯭ꯔꯤ ꯍꯥꯏꯕ ꯇꯥꯏꯅꯦ ꯑꯦ ꯑꯩ ꯑꯃ ꯂꯩꯔꯤ ꯑꯩ ꯑꯃ ꯍꯤꯡꯉꯤ ꯍꯥꯏꯕꯒꯤ ꯀꯣ ꯈꯪꯍꯜꯂꯤꯕ ꯑꯩ ꯌꯥꯎꯗ꯭ꯔꯗꯤ ꯍꯤꯡꯉꯝꯃꯣꯏ ꯍꯥꯏꯕꯅꯤꯅ ꯀꯥꯏꯅꯔꯝꯗꯥꯏꯁꯤꯗ ꯅꯈꯧꯔꯤꯗꯣ ꯃꯦꯠꯈꯥꯏꯔꯝꯃꯒꯦ ꯑꯩ ꯍꯥꯏꯒꯤꯗ ꯑꯩ ꯌꯥꯎꯗ꯭ꯔꯗꯤ ꯍꯤꯡꯉꯝꯃꯣꯏ ꯀꯥꯏꯅ ꯀꯥꯏꯅꯔꯝꯗꯥꯏꯁꯤꯗ ꯑꯝꯇ ꯍꯥꯠꯍꯧꯔꯒꯦꯍꯦ ꯍꯦꯛ ꯇꯧꯔꯦ ꯀꯀꯥ ꯍꯦꯛ ꯇꯧꯔꯦ ꯀꯀꯥ ꯅꯣꯏ ꯅꯄꯥꯗꯨꯒ ꯑꯩꯒ ꯄꯣꯛꯃꯤꯟꯅꯕꯁꯤ ꯃꯉꯥꯏꯔꯦꯅꯦ ꯍꯥ ꯑꯗꯨꯗꯒꯤꯗꯤ ꯊꯣꯔꯥꯏ ꯃꯆꯥ ꯍꯥꯏꯔꯛ ꯇꯥꯕ ꯀꯣ ꯆꯍꯤ ꯀꯥꯞꯈꯠꯂꯛꯄꯒꯤꯀꯣ ꯑꯩꯈꯣꯏ ꯄꯥꯈꯪ ꯑꯔꯤꯕꯁꯤꯡꯅ ꯈ꯭ꯋꯥꯏ ꯁꯥꯎꯕ ꯅꯨꯄꯤ ꯃꯆꯥ ꯂꯩꯁꯥꯕꯤ ꯃꯆꯥ ꯁꯨꯝ ꯖꯨꯅꯤꯌꯔ ꯈꯔ ꯏꯈꯥ ꯇꯥꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅꯒ ꯀꯀꯥ ꯀꯧꯔꯛꯄꯁꯦ ꯁꯤꯅꯤ ꯌꯥꯝ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯤꯁꯦ ꯅꯨꯄꯤꯗ ꯃꯦꯁꯦꯖ ꯊꯥꯕ ꯍꯧꯕꯁꯦ ꯀꯃꯥꯏꯅ ꯍꯧꯅꯒꯦ ꯍꯥꯏ ꯍꯜꯂꯣ ꯍꯧ ꯇꯥꯝꯅꯦ ꯍꯧꯕꯒ ꯑꯥꯏ ꯂꯚ ꯌꯨ ꯅꯥꯅ ꯍꯥꯏꯔꯨꯔꯗꯤ ꯀꯩꯁꯨ ꯃꯈꯥ ꯇꯥꯅ ꯃꯦꯁꯦꯖ ꯍꯜꯂꯛꯇꯧ ꯃꯥꯟꯗꯦ ꯑꯗꯨꯅ ꯈꯔ ꯇꯧ ꯇꯥꯔꯦꯗꯅ ꯁꯤꯗꯤ ꯑꯀꯛꯅꯕ ꯋꯥꯍꯩ ꯂꯩꯇꯦ ꯅꯣꯏꯒꯤ ꯍꯩꯖꯕ ꯍꯥꯏꯕꯗꯨꯅꯤ ꯀꯤꯔꯨꯅꯨ ꯑꯩꯅ ꯁꯥꯎꯔꯛꯄꯗꯗꯤ ꯀꯩꯁꯨ ꯀꯤꯔꯨꯅꯨ ꯑꯩꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯗꯣ ꯑꯣꯏꯅ ꯀꯤꯌꯨ ꯃꯤ ꯑꯃꯅ ꯁꯥꯎꯕꯒꯤ ꯆꯥꯡ ꯄꯤꯛ ꯌꯧꯕꯁꯦ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯕꯀꯣ ꯃꯤ ꯑꯃꯅ ꯋꯥꯒ ꯉꯥꯡꯉꯛꯇ꯭ꯔꯕ ꯁꯤ ꯁꯥꯎꯕ ꯂꯣꯏꯔꯕꯅꯤꯀꯣ ꯁꯤꯃ ꯈꯪꯖꯜꯂꯨ ꯆꯥ ꯆꯤꯅꯤ ꯌꯥꯎꯗꯕ ꯈꯔ ꯊꯛꯑꯒ ꯑꯩꯗꯤ ꯏꯆꯝ ꯆꯝꯖꯕ ꯃꯤꯅꯤ ꯍꯥꯏꯕꯈꯛ ꯌꯥꯔꯣꯏ ꯀꯥꯡꯁꯣꯏ ꯆꯝꯐꯨꯠꯈꯔ ꯆꯥꯔꯒꯀꯣ ꯑꯩꯗꯤ ꯏꯆꯝ ꯆꯝꯖꯕ ꯃꯤꯅꯤ ꯍꯥꯏꯕꯈꯛ ꯌꯥꯔꯣꯏ ꯊꯥꯏꯅ ꯗꯨꯔꯒꯥ ꯄꯨꯖꯥꯒꯤ ꯄꯣꯠ ꯍꯨꯔꯥꯟꯕ ꯆꯠꯄꯗ ꯑꯩꯈꯣꯏ ꯌꯨꯝꯗꯒꯤ ꯍꯧꯁꯤ ꯍꯥꯏꯕ ꯑꯩꯅꯕꯨ ꯀꯌꯥꯝ ꯁꯤꯡꯗꯣꯏꯅꯣ ꯄꯣꯠ ꯍꯨꯔꯥꯟꯕꯁꯤ ꯑꯩꯈꯣই ꯌꯨꯝꯗꯒꯤ ꯍꯥꯟꯅ ꯍꯧꯁꯤ ꯍꯥꯏꯕ ꯑꯩꯅꯕꯨ ꯀꯌꯥꯝ ꯁꯤꯡꯗꯧꯔꯤꯒꯦ ꯃꯄꯥꯟ ꯏꯄꯥꯟ ꯊꯣꯛꯇ꯭ꯔꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯕꯒꯤ ꯅꯠꯇꯦ ꯄꯩꯁꯥ ꯂꯩꯇꯕꯩꯅꯦ ꯃꯥꯅꯦ ꯁꯦꯜ ꯆꯤꯟꯁꯤꯜꯂꯛꯄꯀꯣ ꯁꯦꯜ ꯊꯨꯝ ꯃꯔꯥꯡ ꯀꯥꯏꯔꯛꯇꯕꯁꯦ ꯑꯗꯨꯝ ꯃꯄꯥꯟ ꯏꯪꯒꯥꯟ ꯑꯗꯨꯗꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯌꯥꯎꯅꯤꯡꯗꯕꯅꯤꯀꯣ ꯃꯤꯁꯨ ꯄꯨꯅꯤꯡꯕ ꯇꯤꯟꯅꯅꯤꯡꯕꯁꯨ ꯐꯥꯎꯗꯕꯅꯤ ꯄꯩꯁꯥꯅ ꯆꯤꯟꯖꯜꯂꯛꯑꯗꯤ ꯀꯣ ꯁꯛꯎꯔꯔꯣꯏ ꯖꯤꯝ ꯁꯥꯟꯅꯔꯤꯅꯦꯅ ꯇꯧꯔꯤꯗꯣ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ ꯑꯩꯒꯤ ꯈꯨꯗꯣꯝꯕꯤ ꯃꯇꯣꯟꯗꯅꯦ ꯅꯪꯅ ꯇꯣꯡꯗꯣꯏꯁꯦ ꯁꯣꯝꯗ ꯑꯔꯨꯝꯕ ꯊꯥꯡꯒꯠꯂꯤꯗꯣ ꯀꯔꯤꯝ ꯀꯥꯟꯅꯔꯣꯏ ꯄꯤꯛꯈ꯭ꯔꯕ ꯁꯣꯝꯒꯤ ꯈꯨꯗꯣꯝꯕꯤꯗꯨꯗ ꯎꯪꯗꯣꯏꯅꯤ ꯀꯌꯥꯝ ꯀꯨꯏ ꯆꯠꯇꯣꯏꯅꯣ ꯍꯪꯉꯛꯄꯗ ꯌꯥꯝ ꯃꯨꯛꯅ ꯊꯨꯡꯅꯗ꯭ꯔꯤ ꯐꯥꯎꯒ ꯍꯥꯏꯅ ꯍꯥꯏꯔꯨꯔꯦ ꯑꯁ ꯌꯥꯝ ꯏꯀꯥꯏꯖꯔꯦ ꯄꯥꯎꯈꯨꯝ ꯐꯖꯩꯕ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯅꯠꯇ꯭ꯔꯥ ꯑꯩ ꯃꯨꯠꯁꯦ ꯕꯦꯔꯥꯅꯤ ꯍꯧꯖꯤꯛꯇ ꯄꯥꯝꯂꯝꯕꯗꯣ ꯑꯃꯨꯛ ꯄꯥꯝꯗ꯭ꯔꯦ ꯉꯥꯏꯈꯣ ꯑꯃꯨꯛ ꯄꯥꯝꯃꯛꯀꯗꯧꯔꯦ ꯕꯦꯔꯥ ꯀꯥꯔꯦ ꯃꯨꯠꯀꯁꯦ ꯈꯤꯇꯪ ꯆꯥꯔꯁꯨ ꯄꯪꯅꯣꯏꯗ ꯅꯣꯏꯕ ꯌꯥꯎꯔꯒꯗꯤ ꯁꯤꯌꯔ ꯇꯧꯔꯝꯃꯣ ꯑꯩꯈꯣꯏꯒꯤ ꯏꯔꯥꯜ ꯅꯠꯇꯦꯁꯦ ꯈꯪꯍꯟꯁꯦ ꯂꯩꯀꯣ ꯑꯩꯈꯣꯏꯁꯨ ꯇꯧꯋꯦꯀꯣ ꯍꯛꯆꯥꯡ ꯃꯌꯦꯡ ꯇꯥꯍꯟꯕꯁꯤꯗꯤ ꯌꯥꯝ ꯀꯨꯏ ꯆꯪꯉꯦ ꯇꯁꯦꯡꯅ ꯈꯔ ꯋꯥꯏ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯗꯨꯒ ꯅꯣꯏꯍꯟꯕꯗꯤꯀꯣ ꯍꯞꯇꯥ ꯑꯃꯗ ꯑꯗꯨꯝ ꯅꯣꯏꯀꯣ ꯅꯣꯏꯕꯁꯤꯗꯤ ꯊꯨꯈ꯭ꯔꯕ ꯀꯪꯕꯁꯤꯅꯀꯣ ꯃꯔꯣꯟ ꯑꯃ ꯋꯥꯔꯤꯕ ꯀꯣ ꯑꯗꯨꯒ ꯄꯪꯆꯥ ꯆꯥꯔꯁꯨ ꯁꯨꯡꯅꯣꯏ ꯅꯣꯏꯗꯕ ꯀꯥꯡꯕꯨ ꯈꯔꯁꯨ ꯂꯩ ꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯆꯥ ꯌꯥꯗꯦ ꯄꯪꯅꯣꯏꯗ ꯅꯣꯏ ꯊꯥꯏꯅ ꯋꯥꯆꯞ ꯒ꯭ꯔꯨꯞꯀ ꯁꯦꯝꯅꯔꯒ ꯏꯟꯇ꯭ꯔꯣꯒ ꯇꯧꯅꯕꯗꯣ ꯃꯤꯁꯀ ꯇꯧꯗ꯭ꯔ ꯅꯣꯏꯕꯣ ꯅꯍꯥꯟꯋꯥꯏ ꯃꯇꯝ ꯑꯃ ꯋꯥꯆꯞ ꯒ꯭ꯔꯨꯞꯀ ꯁꯦꯝꯅꯔꯒ ꯃꯤꯒꯁꯦ ꯑꯦꯗ ꯇꯧꯁꯜꯂꯒ ꯏꯟꯇ꯭ꯔꯣ ꯇꯧꯔꯣ ꯈꯣꯠꯂꯣ ꯀꯥꯏꯅ ꯃꯇꯝ ꯑꯃ ꯋꯥꯆꯞ ꯒ꯭ꯔꯨꯞ ꯌꯥꯝ ꯀꯟꯅ ꯆꯠꯅꯔꯝꯕꯗꯣ ꯏꯁꯥꯒꯤ ꯂꯩꯖꯔꯤꯕ ꯄꯩꯁꯥꯗꯨꯗꯒꯤ ꯌꯥꯝꯅ ꯍꯦꯟꯅ ꯄꯥꯏꯅꯤꯡꯉꯗꯤ ꯑꯆꯣꯏꯕ ꯊꯣꯛ ꯀꯥꯏꯊꯣꯛꯄꯤꯕ ꯁꯤꯅ ꯐꯔꯦ ꯃꯌꯥꯝ ꯄꯥꯏꯔꯗꯕꯅꯤ 500 ꯑꯃꯗ ꯂꯩꯔꯣ ꯃꯌꯥꯝ ꯄꯥꯏꯅꯤꯡꯉꯗꯤ ꯑꯗꯨꯝ 100 ꯆꯞꯄꯤ 50 ꯆꯞꯄꯤ ꯈꯔ ꯀꯥꯏꯊꯣꯛꯑ ꯑꯗꯨꯝ ꯃꯌꯥꯝ ꯄꯥꯏꯔꯗꯕꯅꯤ ꯁ꯭ꯂꯤꯄꯔ ꯐꯥꯎꯕ ꯄꯦꯌꯔ ꯂꯩꯌꯦ ꯅꯪꯇ ꯉꯥꯏꯔꯦ ꯂꯩꯇꯕꯕꯨ ꯈꯣꯡꯎꯞ ꯆꯄꯜ ꯐꯥꯎꯕ ꯖꯨꯔꯥ ꯂꯩ ꯀꯣ ꯅꯪꯇ ꯉꯥꯏꯔꯦ ꯑꯩꯅ ꯌꯨ ꯊꯛꯄꯒ ꯍꯩꯔꯝꯃꯗꯤ ꯑꯩꯅ ꯀꯞꯄꯒ ꯂꯤꯗꯧꯕ ꯋꯥꯔꯤ ꯃꯌꯥꯝꯁꯤꯗꯤ ꯑꯁ ꯅꯣꯏ ꯇꯥꯕ ꯉꯝꯃꯣꯏ ꯌꯨꯒ ꯊꯛꯄ ꯍꯩꯔꯝꯃꯗꯤꯀꯣ ꯌꯨ ꯊꯛꯑꯒ ꯑꯩꯅ ꯂꯤꯒꯗꯧꯕ ꯀꯥꯏꯅꯕꯩ ꯃꯩꯆꯥꯛ ꯃꯌꯥꯝꯁꯤꯒꯤ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯅꯣꯏ ꯇꯥꯕ ꯉꯝꯃꯣꯏ ꯃꯤꯅ ꯍꯥꯏꯔꯤꯅꯦ ꯑꯩꯁꯦ ꯁꯥꯏꯟꯇꯤꯁ ꯑꯣꯏꯗꯧꯕ ꯃꯤꯅꯤ ꯅꯥꯀꯣꯛ ꯕꯦꯔꯥ ꯂꯩꯔꯝꯗ꯭ꯔꯗꯤ ꯏꯍꯦ ꯌꯥꯝ ꯏꯆꯝ ꯆꯝꯅ ꯐꯖꯕꯤ ꯂꯣꯟꯗꯥꯗ ꯐꯖꯅ ꯁꯤꯙꯔꯦꯅꯦ ꯇꯧꯔꯤꯁꯦ ꯅꯨꯄꯤ ꯐꯣꯇꯣ ꯑꯝꯇ ꯀꯥꯞꯁꯤꯅ ꯐꯖꯕ ꯑꯝꯇ ꯌꯥꯏꯌꯦ ꯄꯣꯁ ꯇꯧꯔꯣ ꯄꯣꯁ ꯄꯥꯏꯍꯜꯂꯛꯁꯤ ꯀꯅꯥꯅꯣ ꯄꯥꯏꯍꯜꯂꯛꯁꯤ ꯀꯅꯥꯅꯣꯅꯦ ꯄꯥꯏꯍꯜꯂꯛꯏꯁꯤ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯅ ꯀꯩ ꯑꯉꯥꯎꯕꯤ
Này buồn đi nè chứ. Đang phoneนี่แน่타절 놈아 뭐. 박흥타모이 세카이. 제카이레 하이비오 기다리라 오. 제카이레 박흥타모이 루시기 헬로 까이노네. 야들의 해승기 박강 더 뭐이 누. 까이노. 바보 이제 그런 라인 좀 phong nó rồi. Chi bữa gì? Chi đi khai chi bữa đồ. Sinh được ta chi bữa mà. Mấy là giá chi bữa mà. Có được một bằng này. Ngắm mắt rồi. Am pam thì có sinh được ta mà Anh mình nói chả. pam đấy. Anh thì mà tăng khalo bay nào hàng rồi. Con thu 보고 있어. Sinh được ta mà tăng khalo. Mấy giá cái gì? Sinh được ta chi bữa. Anh đang gì? sinh được ta thì vậy rồi xua cái phun nó. Anh giờ pam nó. Mấy cái sạc bây giờ có. Nó thì nó thì hay lắm mà. Cầm mà pam này. À tôi có làm pam được pam thì sao? Còn đang có sẵn hàng cái. Pam bây giờ hay làm nó thì Này bố sĩ bố củaฉันเนี่ยผู้ขัดผู้ตนะมึงในนาบิเลย hai thì bây giờ sĩ bố sao mà thằng Tôi, có sẵn tôi hàng hai lắm mà anh à em hai rồi bà Tôi tao cũng ngài lều. angang ani je 피 핀자 lupa masa si gan pim sa si kaya Orang sabra. Tapi kay no mah. yin matum la kay no krasari Saya. um sidri yung tawris noi tak ka tawra 마이 mari 양 비교 이거 그거 au na sa tay si ani je masim no ma Ôi, nâng mình cây cầu ghê. Hero cậu ấy. Hay mà, đi anh nấu ăn cây cầu tôi nô. À, mỗi tao mỗi cậu. Ta muốn mà lem. ai di ba Ngầm mà rồi đại xì rồi đó. angang ni ka oh oi apa cuy miss Wheeler me angang tambi ba họ đây cái gì họ đây cái to này cái nó cột kẹo do đây as to tôi khai to tôi ai di asing mga malu re duga sidi kuzum sok ni ne ai na tre he kaino iPhone 17 Pro bi ne airga IPL loine piram dai lekhat lak paira kana sim no ni kaino anh là tập đúng coi những cái đúng cái này đó kaina ro đúng cái này đó kaina ro Lakone Nuno thabi lena ai sip kaino ko mana de thabi lena ai thoi bi leina Thôi bị lấy na gì nè, nó ba cái cây na và sau nó bắt na và lấy na đâu, tôi thôi bị lấy na coi, đi, nó ba cái bảo phong nó ra cái đó, xảy ra hiện bị san ngoài thì cái tàu bị tổ, tôi thôi bị lấy na coi, không bị lấy na hay là cái này nè, thôi bị cái bảo phong nó ra cái đó nè, na và lấy na đâu, không bị lấy na. oh adudi ai no jing na ai judi khamba leina ni ne मैम ngasi gi on di matang sida video tensil azi mathangi video da mu unar azi ngasi gi on di kainer azi मैम goodbye